ngasi phongkiba tongan manipuri sifongsing amasung thokiba thawdo wathoksing digi maruibi ipausing myamna thamjagi ahanbada sanaleba pausi digi lokusaraga Lawmaker sing Leitanadre Pham thadoknaba wapham Delhi da khanakhre AR October tha phawbar Manipur digi lokthokloba yai speaker na lusingba Lawmaker mari gi team na Amit Shah nakhre Manipur tangdu leitaba phibam hanjin hanana center gi lusingba singda takna runaba Delhi da hauji hauji kem tawdun leiriba ruling di yauba minister MLA sing Lawmaker sing pukning Leitanadre ngarang numidang amasung nga seiyuk Delhi da leiba Manipur bawanda mi pham pangthoktuna pham thadoknaba phire phawba nakhre Delhi da leiriba MLA sing gi manungda amana pauksi sida hai miyam gi hauji hauji oiriba ihulasi na maram oiraduna makhoisu Delhi da leitana leiba ngamdre miyam gi apam si sentana thabak to onthoraktragadi makhoi punamak pham thadoknaba yanaba leire tawbada di ahan makhongjang oina minister sing pham thadokani madu fawbada central government Manipur gi issue lusindrabadi MLA sing pham thadoknaba sawrakpa yanaba amalakli masakmami khanganingdaba MLA duna pauksi sida hai Manipur da thuklibi irang asi lusinanabagi dama center na thawrang ama soidana tawbigadabani thawrang adu da Manipur gi integrity sokpa yaroi amasum separate administration natragana masiga manaba power ama pisilaga warration purakpati yaba ngamloi haba wapham sing center gi lusing sing mek sing khangani tungan ba flight sing ngasi fawbada thungnarakhiba MLA sing kuningani pansure hairibu kuningani panasida minister kayamarum si yauri BJP nataba lainga sida sawgaliba atai party gi MLA sing si yaure tawbadadi naga amasum koki gi MLA sing di handaki khongsat asida ama faw yaudri Delhi dagi phangba pauna hai ngasi numidang wairam dagi MLA sing aduna center gi lusingba sing mathang una bawkre Union Home Minister Amit Shah ngasi numidang athengwada unana ba thawrang tawnari Manipur da thoklibu wan thoklan thoksing asigi warration ama puraktriba fawwa kem tawduna leidiba MLA sing Imphal da halaroi haiba wareb adu Union Home Minister da khangani Lawmaker sing handak lawriba wareb sing asi mamang thakta amukta lawkhiba leitri state asida law and order leitabagi phibam ama leidibasi lakshinana ba center da akhanaba miyeng thamduna ingtapa phibam ama lakhanana ba takshinbada mai paktragadi makhoi punamak pham thadokbanata pambai leiti hairi amaromda ngasi numidang Manipur Legislative Assembly gi speaker thoksom saitrabata Works Minister Govidas Konthaujam Home Minister Dr. Sapam Ranjan amasum MLA Thanaujam Shyam Kumar na Union Home Minister Amit Shah ko nakhre thajaba yaba mafamdagi phangba paun hai Manipur da thoklibi irang asigi warration purakpada center khaktana thabak tawbi yaroi state ki Lawmaker sing su asoba thawdang lawpham thu haina Union Home Minister na phungdokhi maru oina ima ibel sing security force sing satoksin tawra athingba thamba amasum kariguma matamda force sing na khudong sarab thokwalibasi tawdana ba Manipur gi minister amasum MLA sing na appeal khras tawhaningi haina phungdorakhi thajaba yaba atopa pawgi likuna mana hai Manipur gi Assam Rifles lakthokpa center na yakre Lakriba October tha phawgi manungda Assam Rifles ki personal sing lakthoklaga makoi gi mahutta BSF amasung ITBP na mutsilagani masida sunatana Manipur hauzik lanmi gi kalam kaya marum paisinduna thamlibasi ayama saruk sing lakthoklagani hainasu Manipur lengakta hanana khangalekhiba leikrabani hainasu pawsina makhatana phungdorakli makasa tharak poina to papo mana Kerala gi NGO mana Manipur gi mai sakraba yum lising mangalem na sajage herakle Me ahum digi hauduna Manipur da satharakli bi irang asida mayu mai kai mai thadok pikhibadagi laifam leitraba miyam gi damak yum lising manga sajage haina Kerala da based of NGO man Union Minister of State Education and External Affairs Dr. Rajkumar Ranjan da haijakle Kerala da based of HRDS India The High Range Rural Development Society ko ba India lengak register to ba NGO sina Union Minister of State Dr. Ranjan da irakhiba sirolamada Manipur da thokli bi irang sina maram oiraga miyoi kya mayu meke lehendre loinana makhoi gi punsi bu nahona samgana bagi dama saphaba mapham ama thiduna leiri phibam masida irang asigi saitheng nanglaba miyoi singda yum piba yana bagi dama khongthang lokhot patangai phadi irang sina mayu meke leijadraba singda yum ama piba haibisina makhoi gi Satu Pham ama pibdana tana afaba tunglam sat amagi anobu wakhal gi mayol songhangani irangi saithing nanglaba miyoi singa su khudong sadaba kya mayuk naraga leiri loinana makhoida laifam ama phangan ba haibisi yamna hok tangai phada boiribani state lenga na sumiyam na mayuk nari bu khudong sadaba singa siko wanana ba akan mamong no khotnari haiba khangi adubu irangi saithing nanglaba phurup singidama anobu yum ama sum laifam phangan ba haibisina miyam tangdu loitahan bada sauna mating pangan haina lawi Sadagraha ko ba thaukshilamagi makada Manipur gi oina
सागदोरिबा युम लिसिंग मंगा सिगिदमक लुपा crore saniga nifuga taruka lakh kunga nipan lising maudraga mangagi budget ama sangani haina pari hariba yum singa si amamam da lupa lakh mariga lising maudraga ni thoga songaga hundraga mapanrom sangani hais RDS Indiana sagadoriba yum asi mapung oina mai sakta ba masum yo habada ama anta thon ngamdaba fiber cement bo na sagadoribani technology asi sijinaraga yum singa si numit taraga ni thoini gi manungda sabulusin mangangani hairi sagadoriba yum asida tumpham ka ani yawgani masigi manungda ka amadi bathroom toilet yawgani masigi loinana sakhunga loinana mi lakpada phamnaba achobo hol amasi yawgani loinana berenda amasi yawgani mathakta GI roofing oigani loinana yum singa du gi floor singa du tile oina thagani NGO sigi mekedi gi karigumba masigi yum singa si sabi ayabalenga na pibi batarabadi minister RK Ranjan gi miyang makhar ahan bi goina yum sama saba hauna ba tharang leire masigi dam NGO sigi timama manipur phibam yengna ba hawjuk leire hari panba yabadi NGO sina Kerala Tamil Nadu Gujarat Uttar Pradesh Rajasthan amasum awangpok state singda leiriba tribal amasum khungangi lamda leiriba miyamgi sakot thorangi miyang thamlaga thabak kya paikhatno lakli khunai sida sil thungi phibam sotharaba singmi amasum khungangi lamda leiriba miyamgi dama lamda madugi culture amasum akoibigi phibamda akaiba pidana thabak sing paikhatno lakli hena su paus phungdorakli makasa tharak poina to papawmana Palel Bazar total shutdown lokthokre Assam Rifles the Kanbinaba Sangjaruba Tamtina Furaki, Myra Pipe, Tasigni Pan Ayuk Palil Tokibuki militants and my capsule of Piki Taudo Duda, Tawai Kanvina Bahaidan Assam Rifles Kimanak the Sensiluba, Palelgi, Maite, Nupi Sinda, A. Tamtina Food no Nairaki Haidana, Manipura House totally Irang Shina Tangdu Laitaba, Pivum Amadalak River Pava, Palel Bazar total shutdown of Tokli Haina Palel, Myra Pivigi, Zoin Secretary Mutum Tombina Fundraki. Assam Rifles ki mayokta United Committee Palel na sinduna si Palel gi khongnang asobo makhongna leiba Social Development Organization SDO campus pangtokiba miyam gi wakat mi pamamada saruk yaraduna mutum tombi devi na makhatan hai ayu angan mada maira paibi nupi miyam na ahing yarek tuna khulngak lubigi yum da hanjinana ba tawringai da Palel gi maitei khulda nomai kapsilaktuna thokriba thawdo yamna lebak thibani miyam di karimata khangjaba sunate Nomai Kapaki Makola the Tabadi Yum the Sanglabasu, sent from Laitabanina, Assam Rifles the Kanbi Hina Sangarubani, Aduba Kanbi Bigimuta, Assam Rifles kin to passing Aduna, Intokpa, Kauri Melakpa, Sampoi Beauna, Damtina Minum Shilatina Fraki. Palelgi Maite Miam Kanbina Atopa Kuldaki Lakpa Miam Su Eana Tinduna Sankiti, Miamga Earga Sauna Kipasuleti. Asum otpi naibirakani khalang khanglam labadi makhoi de sangloi haraduna miyamu kanbi begi muta miyam da onchinduna phubu saiba tawriba makhoi si mafam asida thamba sung pamdre hairi Assam Rifles sing asi khudak tagi lapthok pikro palel gi pikraba khul sida Assam Rifles na tawbiriba yengbiriba miyeng asi yamna pamnadre palel de irang thukiba matung asida ngasi phawba miyam asi kamdauri haina lenga asina hanna yenglaktaba asisu palel da yam pikna khunda jariba maitei miyam gi lebthibani Irang asin hangi pibam da hanjilaktriba phawba Palel Bazar shutdown tono borednare United Committee Palel gi convener Moirang Them Jiban Hai Palel gi miyam bu kanna lakiba misamani busu Assam Rifles numoina kaptno hatpikiba nupi miyam adu busu asu open kyamunum yohon kiba du yamna kana yaninde thawdo adu rasinari ba Assam Rifles singa dugi mathakta judicial inquiry tawdabani Assam Rifles singa si Manipuri khudaktagi lathokikadabani ngasigi wokat mi phamadu first AR bullets made for middays only. Lodged at fire against Brigadier Bedpal DIG 26 Sector Commander and Colonel Abhimanyu Singha, Commandant 21 Air. Do not make a war field Assam Rifles. Go back Assam Rifles amasum we want peace haina thaba plate catching sujana kiari. Makasa tarak point na to papawm na CWC gi mipham da Manipur gi irangi wapham pukhatkani gai khangam September taraga turukta New Delhi da pangthokadoriba Congress Working Committee CWC gi mifamda hausuk Manipur da thoklibi rang sigi matang na wapham pukhatkani haina Congress Working Committee gi member gai khangam na phongthokre pauchi sig akhanaba wari sanaba da gai khangam na hai Congress Working Committee gi mifam asi lakliba September taraga taruk amasum taraga treta New Delhi da pangthokani September taraga tarukta na CWC gi members sing khakta gi oiba mifam pangthokani aduga September taraga treta na CWC gi members sing galoina na Congress Legislature Party gi lusingba sing amasum
Pradesh Congress Committee gi members sing yauna mifam pangdoktuna leba asigi tongan issue singi putoktuna khanagani mangna hai mifam masida saruk yaruna bagi damak masamuk Manipur Pradesh Congress Committee gi President K Mega Chandra masum Congress Legislature Party gi lusingbo okram ibobi hayeng Delhi gi damak Imphal thadoknaba sem sare mangna hai Congress Working Committee gi mifam madura state asida thokliba irang asina hauju oiriba phiba masi pukhatuna khananaba sem sare tha mari henjilaglaba fawada Manipur thoklibi irang asi lusinanaba Manipur lenga mas India lenga na khongthang lokhatpagi mamitade masigi matangda CWC gi mifamda puthokpana chumgani khali Manipur lenga amasum India lenga ki thawdo sidi Roman Empire Nerona bomb isapa matamna mahana string ama pairaga noktuna yenglaga leibaga manhare State amasum center lengana lamda masida ingda tapthaba phibam hanjin hanba honabagi mamitade madugi khongthang sulokat podri leidibi rang asi center na lusin gi hairabadi noma phawu pharai lusining daba asi kari aron be agenda leibi sanonki mangna hai Manipur thoklibu wa thoga singa sidi malem gi leiba kya sinba thongna khanakhre na hona na kana da sugwari lirubi mathau tadre mathau tawgada basingna tawbidna leibeta ngaire phibam maselenga na tumina yengduna leithokpam thokte Miam ngasi di kamting na wari mahiroi kaya mai masing tampam kangdre asigumba tanpam asida lenga ani asigi sab phiret miam na khangan matam thengma laiki lagriba parliament ki akhanaba session na Manipur gi kogyadasi parliament ki marshal gi uniform da hablakani haina fongdorakpa si thagali masilamda masigi culture bu yokhatningbagi tawbu oigani haina khanjai thajai adumnadi oiraga Manipur gi culture bu masak khangbiduna sentana yokhatpibaga iroina Manipur gi dama ahan boina mathau taribadi lamdam asida thokliba tha mari helab irang asi loisinduna lamdam asibu ingda thapthaba phibam ama lakhanana bo khona baduni lamdam asigi miyam gi mikap mirau khulasi lepan mathau tai haki makasa tharakpo oina khoyelan pawdi ge topa maroibi ipawsung memna thamjage tha mari helaglaba Manipur gi lan gi samlakpa puari May humdigi September taraga humdoi fawada miyoi samaga humdraga masire haksang samaga humpuga taruk masakangre humdraga mapan claim tarogle kuntrag nitoi mapong kangdri police National Highway ani the security company tara deploy tawduna blockade namkhaiduna gari saniga humpuga mapan khanakhre haina claim tawkhre amoramdana fogok sawi ikhaidagi na kangbai fawbra thamlama barricade sing lathokre amoramdana Search Laisang Sahunga Marfuga Taruk Amanga Toki, Amaramdana Mio Lising Amaga Samagani Pansoki, Kuntragnitim upon Kangri, Amaramdana Kautruk Security Matiksana Tamle, Amaramdana Nomai Lising Mangaga, Satruk of Humfuga Nipan, Maru, Lak Taruka Lising Humfuga Mariga Sumnagi Aniamasum Bomb, Lising Taraga Mariga Sanipanga, Kunga Manga Manki, Amaramdana Maitabagi Tagdo, Lising Mangaga Samapan go Humdragani to Toki, Amaramdana case Lising Mapanga Samu Kuntragani to register Toki, Mio Sahunga Kunga Manga Forki. On the National Highway, I need a security company Tara deployed to the blockade Namkai to Nagadi, Saniga, Humfugamapan, Lakankhre and claim Tokre. Kanglo Masil Gimerata Tam Tirable Land, Tulakpadi, Kangpo Pida, Kotuna Satarakiba blockade ki, I think but Mayuk Nanaba, security company Tara deployed to the blockade a super Namkai to Sigari, Sanigo Humpugumapan, Sanglakmangam Creduga, Impal the Ginapot Chinglunaba, Ahang Bagari, Saniga Marfugamato Satkiduna, Kangpo Pitland Tolaga Shanapati Yokshin Krehina, police officer Ahumna, Paumis in the Fundokre. Impal Jiribam Lambi than a security force ki company Taragamanga deployed Auduna Gari Sing free produce and another tabak locally Hinasu, Paumising the police ki IZ Ohumna Fundokre. Zulai Nippon English in Kungo Humdoigin House of Power, the National Highway any Impal Dimapu Lambida, Impal Tamnalakiva, Upon Magari Masina, Lishing Mangaga Samaga Kungo Humdo Erega, highways the Impal that keep a Gari Masina, Lishing Ohunga Samaga Tarani Hari. Amaramda NIS 37 Impal Jiribam Lambi than a Zun Ama English in Kungo Humdoigina, House of Power, the Satok Sintaukiva Gari Singi Masina, Petroleum Production Puba Gari Singna, Lishing Tarukasamago Humdraga Manga. Ato papolam sing pu gari sing na lising tarago humdoi ka sama pan tret puna gari lising kun ga sumnagi marfu kani thoini hairi police ki makok thongbo officer ahum na paumi sing na makhata na phongdo khibada me ahum digi sa tharakli ba kangluk masal gi tam thirba lana sigi manungda thoki ba thagdok sing ga mari lainana towan ba police station sing FIR case lising mapan ga saum kuntra ga ni to register tawdun lokat khiba ga loinana case sing sigi manung digi kharagi matangda fagat khiba miyoi singi
masingna sahunga kunthraga mangani aduga lenga ki maikedi curfew yauna thamkiba athingmana singba thugaibagi dama criminal procedure code CRPC ki makhada section tharang lokhat poina fogatkiba miyoi singi masingna lising kunthraga tareka saniga marfuga tarukni haidi bunker sahunga humpu thugaiki pawgi mifam asida police ki makok thong officer ahumna phongdokibada kanglo masil gi thokliba lana sipu lusinanduna mausa gi tangdu leitaba phibamna puraknabagi dam lokolakpa section tharang ki manungsana thengnaba singamasum tamgi mafam singda sagalamba bunker puna sahunga humpu thugaidana mangan khraina siphongdoki amaramna manipur gi apun mangam khai thugairaga tongan administration loguni haina tala dun state asiki yellow fruit mite de onsinduna koki militant singna me ahum diki leptana satharak liba tamthirba lana sigi matangda ngara nungthil pung taru phawgi manungda preliminary report singda yumfamoiduna khomjinba apun data ma manipur police ki maikei digi IGP ahum nanga si pawmi singda phongdokladuna lana sigi manungda haidiba matamashida miyoi samaga humdraga manga sikre makhoi gi manungda haksang samaga humpu taruk identify tawre duga haksang mapan gin identify tawba ngamdribaga loinana laikhidraba miyoi singa sigi manungdigi mitai yankhai ga mapan koki taraga manga masum atopa furuki miyoi manga claim tawrakraba haujuk phawra haksang maudraga taruk ki di claim tawraktri haibaga loinana unclaimed dead body singa sigi manungda rims ta kunga nipan jenims ta kunga taruk amasum susampura nifugani thui leidi haina phongdokre amaramdana miyoi lising amaga samaga nipan soki kunthraga nithoi mafam khangri ngasi numidang waram pung taruk makhai tarakpada babupurada lipu manipur police headquarter da pangthokiba pawgi mifamda saruk yakhiba IGP zone 3 Nisit Kumar Ujawal IGP ops IK muiba amasum IGP ADM ke Zayantana makhatana me ahum digi horakhiba manipur gi lanas ki manung ngarang numidang wairam phawbada sokiba apun mamiyoi singi masing lising amaga samaga nipani hairi adugo hairiba matam asigi manungda mapum khangdriba miyoi singi masingna kunthraga ni thoina hainasu pawmising da phungtoki amaramdana mai thabagi thaudok lising mangaga samaga humdraga ni thoki police ki makok thongbu officer ahumna pawmising da makhatana phongdokibada lana sigi manungsana hairiba matam asigi manungda mai thabagi thaudok lising mangaga samaga humdraga ni thoki masigi manungda yum lising mariga satreka marfuga taruk tumna amanga tokhi amanda thokraba yum singa sigi manungda mitai singi yumna lising aniga samaga kungani thoi oiraga koki singi yumna lising aniga satruka humfuga mari oikhairi amaramdana search laisang sahunga marfuga taruk amanga tokhi loinana kanglu masel gi mrakta satharagi batam thirba lana singi manungda laininga mari lainaba mafam laisang search sahunga marfuga taruk mai thaba yauna thuga yai khaidun amanda thon khibagi manungda search saniga yankhaiga mari amasum laisang samaga kuntrag ni thu yaw khenesu pawmi singda phungdoki amaromdana nongmai lising mangaga satruka humfuga nipan maru lak taruka lising humfuga mari gi supnagi ani amasum bom lising taraga mari gi sanipan ga kunga manga mangkhi lana sigi manungda manipur police IRB amasum manipur rifle sing madagi puna mangkhiba nongmai singi masingna lising mangaga satruka humfuga nipane duga numai singa siga kona na mangkiba marusingna lak taruka lising humfuga mariga suknigi ani oiraga mangkiba apunba bomgi masingna lising taraga mariga sanipan ga kunga manga oiki hainisu pawmi singa phungdoki adongmaina ma haujuk phawda mangkriba numai singa sigi manungda tongan tongan ba numai lising amaga sahumga kunga mapan numai maru lising taraga manga ga songa amasum bom samri recover to bungamle hainisu pawmi singa phungdoki Kangpopi district ki recover tawkiba numai singi masingna humfuga ni thoini haidi case lising mapanga sahumga kunthraga ni thu register tawki miyoi sahumga kunga manga fakhi hagak saw ikhai da gina kangbai phawbura thamlamba barricade sing la thokre pawgi mi phamasida police officer singna pawmisingna phungdokibada matam khragi mamang gi coordination committee on Manipur integrity ko komina akaknaba matam ma phawba piduna Bishnupur amasum Susampur district ani gi lona ba tidim lambi paring da tongan ba central force singna thamjilaki ba barricade sing lathokna ba akan ba demand torpaga mari lainana lambi paring asigi phogak saw ikhai da gi kangbai phawba thamjilamba barricade sing lathokre hainisu pawmisingna phungdoki thabasi IGP ke kabibna lusinglaga Bishnupur district police ki SP yawba police team amana satakibani hainisu phungdoki amaramdana kautrukta security matik sana thamle loinana ngahak leitana nakalani gi marakta khothoknariba kautrukta IGP amana lusingba police team sangsinduna mafam asigi phibam yengsinkiba loinana CAPF singi manungdagi BSF CRPF amasum atai force matik sana thamle haki police gi mekeri gi Bishnupur district ki mafam kharagi thaudok thokpham singdasu yengsinkiba loinana matik saba security sing thamle
खुथोनबगी थाउदोक हेक थोखिबगा मफमसिंग अदुदा पुलिसना सेंट्रल फोर्सिंग कुसमनना कॉमिंग ऑपरेशन साथै हैन सुफोंदोखि अतोपा पावमन एक्स मिनिस्टर बिरेन गी युमना नुमai kapsilamle ngasi numidang pung 7.5 rom tarakpada lamsang PS ki manungsan ba phayang awang lekai da leba sekmai assembly constituency digi kaduna minister phabu oiramlaba ningthaujam biren gi yumda gari masa ani da lakpa miyoi mari mangana numai ron ahum mari kapsilamle haki thaudo osida miyoi amata asopan nang kide adumoinama sakangdaba singna kapsilamba 0.9 mm gi pistol gi empty case ahum di numai kapsilam phamna taramki thaudo osugi matangna police ta pawpi khrabasung asi numidang pung 12 tarakpa phawbada lakhi di hari atopa pawman editors guild of india gi mathakta high court ta PIL file torakre high court na respondent mapanda october 13 phawgi manungna pakum pirakadaba notice issue tokre editors guild of india EGI gi miyoi ahumna saba fair finding timamana august ahum digi tara phawba lan chathariba manipur da laktunu yengsilaba matungda phonglakpani haiba report ama tha asigi anida puthokpadagi leba wathok oiraktuna porampar amasung imphal police na phawba case amamam register tawduna lokhalakpadagi EGI na supreme court of india amasigi mayokta wakalaglingai gi sairakta high court of manipur EGI gi thawong sigi mayokta PIL ama ngarang file torakre PIL asi Gay School da headquarter oiba International Meetings Forum gi Secretary General Thangjam Rolly Bins sai yang khagini thu apokpa lekhidraba TS irabot khurai ahongoi lekai da leibana petitioner oiduna file torakhibani PIL asi gi respondent sing Ministry of Home Affairs gi Secretary Ministry of Information and Broadcasting Manipur gi Chief Secretary Commissioner Home EGI gi President All India Working Journalists Union EGI gi Sima Guha Sanjoy Kapoor amasung Bharat Bhusani PIL ngasi acting Chief Justice MB Muralmins amasung Justice AB Mol gi bench na lokakre kona matter si lokalakpada petitioner gi maike the senior counsel M Hemchandra na lebaga counsel Ajay Pebam na mating pangki petitioner gi counsel sing torak submission sing tarabasu court ki maike digi EGI na apex court file torakpa writ petition ama pending the lairibana matter si high court na khanaba sungadra haiba wapham court na phungtokhi adumainamak senior counsel M Hemchandra gi maike digi apex court pending lairiba matter adudi EGI na makhogi mathakta police na lokhatpa case adu cause tawbiyu haijarakibani adu hausuk file toriba PIL asina court ta haijariba wapham sing asika tungali maram asina court na matter asi khanabada athingma lairo haki senior counsel gi submission taraba matungna court na respondent mapan sayol mari gi manungda pakhom pirakadaba notice sing issue tokhi aduga matter asi mathang thagi tarada amu hana list tawnaba direction pikhi panmaya badi PIL asina court wokalagniba EGI gi report asida manipur thokliba thakdok sing matangna ground reality khangdana semjin sajanba aranba masumna kalamatagi oi wapham sing phongdokle report asina irang asi hena sakthokana ba honare hainasu phongdok henasu paw sida makhatana su palakli atopa pa omana sansenduna leiba miyoema kuki militant sina numaina kaptuna halamgadore ngasi nungtil pung ani ge makhairam tarakpada naran sinada leiba IRB gi campus manungda sansenduna leijaba miyoema tamna numai kapsilaktuna hatnanaba hotnaram leiri thaudo odurgi khulnga kusingna su handuna kuthonaki adumaina makna kalani gi merakta misimina mata yaukide hairi loinana ngase pung tareram tarakpadana football amaning kuki militant sina bomb ama masu numai maru khara kapsilakre ngasi numidang pung taraga makhairom tarakpadana naran sina maningi lokinel su numai kapsilakre suhaidi tendakpa pawmana curfew komthokani hayeng September taraga mangada curfew komthokadaba district sing Imphal East district Imphal West district amasum Thawbal district ayuk pung mangadagi numidang pung mapan Kaksing district ayuk pung mangadagi numidang weram pung taruk fawba duga Bishnupur district ayuk pung mangadagi na nungtil pung manga fawba komthokani haidi aduga hauskoina di meyam pausu matang ase lusinjarage amasum meyam puna no update ngamina si haina su channel sigi maike digi meyang infamda makhatana thamjari